ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅ ꯃꯄꯥ ꯍꯥꯠꯄ ꯑꯗꯨꯝꯂꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯒꯠꯆꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯉꯒ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯃꯄꯥꯅ ꯃꯆꯥ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯑꯣꯏꯒꯗꯣꯏꯅꯤ ꯃꯄꯥꯅ ꯃꯆꯥ ꯍꯥꯠꯄ ꯉꯝꯂꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯃꯇꯝ ꯊꯤꯟꯊꯗꯅ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯕꯤꯌꯨ ꯍꯦꯛ ꯌꯦꯡꯕꯗ ꯐꯤल्म ꯅꯝꯕꯒ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯅꯠꯇꯦꯕ ꯎꯔꯤꯕꯁꯦ CCTV ꯐꯨꯇꯦꯖ ꯑꯃꯈꯛꯇꯒꯤ ꯂꯧꯊꯣꯔꯛꯄ ꯃꯃꯤ ꯑꯃꯈꯛꯅꯤ ꯃꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯔꯤ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯏꯈꯧ ꯂꯥꯡꯕ ꯄꯣꯛꯏ ꯏꯃꯦꯖꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯎꯕ ꯐꯪꯏ ꯁꯔꯠ ꯑꯃꯗꯤ ꯂꯨꯡꯒꯤ ꯁꯦꯠꯂꯒ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯥꯏꯊꯣꯡꯗꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛꯅ ꯆꯦꯟꯆꯠ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯑꯗꯨꯁꯨ ꯃꯆꯥꯒ ꯎꯅꯕ ꯃꯍꯥꯛ ꯀꯝꯗꯧꯔꯤ ꯍꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯝꯊꯤꯔꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯠꯇꯁꯨ ꯑꯣꯏꯈꯤꯗꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯏ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯕ ꯃꯇꯝꯗꯁꯨ ꯃꯆꯥꯅꯨꯄꯤ ꯈꯛꯇꯗ ꯊꯥꯕ ꯅꯠꯇꯦ ꯃꯆꯥꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯃꯆꯥ ꯑꯗꯨꯗꯁꯨ ꯆꯩꯊꯦꯡ ꯄꯤꯔꯝꯈꯤ ꯃꯔꯝꯗꯤ ꯃꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯊꯥ 8ꯀꯤ ꯑꯉꯥꯡ ꯅꯥꯎ ꯄꯨꯔꯤꯕꯅꯤ ꯃꯆꯥꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯃꯄꯥ ꯑꯃꯅ ꯉꯁꯤꯗꯤ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯒ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇ ꯌꯣꯠꯀꯤ ꯄꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯈꯤ ꯃꯄꯥ ꯑꯃꯅ ꯊꯋꯥꯏ ꯑꯅꯤ ꯑꯃꯨꯛꯇ ꯂꯧꯔꯝꯈꯤ ꯀ꯭ꯔꯥꯏꯝꯁꯦ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯔꯤ ꯃꯔꯝꯒꯤ ꯀꯔꯤ ꯋꯥꯔꯤꯗꯒꯤ ꯃꯄꯥ ꯑꯃꯅ ꯑꯗꯨꯛ ꯇꯝꯊꯤꯕ ꯗꯤꯁꯤꯖꯟꯗꯨ ꯂꯧꯕ ꯇꯥꯔꯤꯕꯅꯣ ꯉꯁꯤꯒꯤ ꯀꯦꯁꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯟꯅꯈꯤꯕ ꯀꯦꯁ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯀꯃꯥꯏꯅ ꯇꯧꯕ ꯀꯦꯁꯅꯣ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯅꯤꯌꯥ ꯄꯥꯇꯦꯜ ꯀꯔꯅꯥꯇꯀꯥ ꯀꯦꯁ ꯋꯥꯔꯤꯁꯦ ꯀꯔꯅꯥꯇꯀꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯀꯔꯅꯥꯇꯀꯥꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯃꯐꯝꯁꯤ ꯃꯥꯒꯤ ꯀꯜꯆꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯔꯝ ꯀꯌꯥ ꯑꯃꯒꯤꯗꯃꯛꯇ ꯈꯪꯅꯩꯌꯦꯕ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯤꯡ ꯆꯠꯈꯤ ꯃꯅꯤꯌꯥ ꯄꯥꯇꯦꯜꯁꯨ ꯀꯔꯅꯥꯇꯀꯥꯒꯤ ꯍꯣꯕꯂꯤ ꯒꯔꯋꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯅꯥꯝꯕꯤꯔꯄꯨꯔꯥ ꯀꯧꯕ ꯈꯨꯟ ꯑꯃꯗꯒꯤꯅꯤ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯥꯒꯤ ꯏꯃꯨꯡꯗꯁꯨ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯜꯂꯛꯈꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯎꯕ ꯃꯥꯒꯤ ꯄꯦꯔꯦꯟꯠꯁꯅ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯈꯤ ꯃꯅꯤꯌꯥꯁꯨ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯕ ꯅꯨꯄꯤꯅꯤ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯦ ꯃꯥꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯆꯩ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯤꯕꯦꯀꯥꯅꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯈꯤ ꯅꯨꯄꯥꯗꯨꯁꯨ ꯀꯣꯂꯦꯖ ꯑꯗꯨꯃꯛꯇꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯊꯔꯝꯕꯅꯤ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯊꯩꯅꯕ ꯃꯤꯠ ꯆꯥꯅꯔꯨꯕ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤꯗꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞꯇꯨ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯜꯂꯛꯈꯤ ꯏꯟꯁꯇꯥꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯈꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯣꯂꯦꯖ ꯄꯨꯟꯕ ꯈꯛꯇ ꯅꯠꯇꯅ ꯈꯨꯟ ꯑꯗꯨ ꯄꯨꯟꯕ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯁꯤ ꯆꯥꯎꯔꯥꯛꯅ 200 ꯅꯠꯇ꯭ꯔꯒꯅ 300 ꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯂꯥꯞꯅꯕ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯝꯊꯤꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯑꯃ ꯍꯧꯈꯤꯕꯅꯤ ꯃꯃꯥꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯋꯥꯔꯤ ꯇꯣꯈꯥꯏꯅꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯣꯏꯅ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗꯣ ꯄꯨꯟꯁꯤꯟꯅꯔꯛꯀꯗꯧꯔꯤ ꯎꯅꯕ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤꯗꯤ ꯅꯛꯁꯟꯅꯔꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯀꯔꯝꯅ ꯅꯨꯡꯁꯤꯕꯗ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕ ꯑꯅꯤꯗꯨꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯖꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛꯅꯕ ꯃꯌꯥꯝ ꯑꯃ ꯃꯈꯥ ꯇꯥꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯨ ꯌꯥꯝ ꯊꯨꯅ ꯏꯃꯨꯡ ꯌꯧꯔꯛꯈꯤ ꯃꯄꯥꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯈꯤ ꯃꯥꯒꯤ ꯃꯆꯥꯅ ꯃꯅꯤꯡ ꯇꯧꯔꯒ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯝꯃꯤ ꯍꯥꯏꯕ ꯄꯥꯎ ꯊꯥꯈꯤ ꯄꯥꯎ ꯑꯗꯨꯗ ꯃꯄꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤ ꯁꯥꯎꯕ ꯍꯥꯏꯕꯕꯨ ꯑꯔꯣꯏꯕꯤꯗ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯌꯥꯗꯤ ꯑꯃꯨꯛ ꯃꯍꯥꯛ ꯕꯤꯕꯦꯀꯥꯅꯟꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯦꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯁꯟꯗꯣꯛꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏ ꯃꯅꯤꯌꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯟꯊꯣꯔꯛꯈꯤ ꯃꯔꯝꯗꯤ ꯃꯅꯤꯌꯥꯒ ꯕꯤꯕꯦꯀꯥꯅꯟꯗꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯁ꯭ꯇꯦꯇꯁꯇꯣ ꯈꯦꯠꯅꯕ ꯂꯩꯔꯛꯄ ꯃꯔꯝꯅ ꯃꯅꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯅꯗꯤ ꯏꯃꯨꯡꯗꯨꯒꯤ ꯏꯖꯠ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ
ꯑꯗꯨꯕꯨ ꯃꯅꯤꯌꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯃꯅꯤꯡ ꯍꯟꯗꯕ ꯃꯈꯩ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯗ ꯋꯥꯈꯛ ꯉꯥꯡꯂꯒ ꯑꯩꯈꯣꯏꯒꯤ ꯆꯩꯔꯝꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯁꯥ ꯌꯥꯎꯕ ꯍꯧꯔꯛꯈꯤ ꯊꯤꯅ ꯉꯥꯡꯖꯩꯕ ꯍꯧꯔꯝꯃꯤ ꯃꯦꯟꯇꯦꯂꯤ ꯑꯃꯗꯤ ꯐꯤꯖꯤꯀꯦꯂꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯕꯦꯀꯥꯅꯟꯕꯨꯗꯤ ꯊꯥꯗꯣꯛꯀꯤ ꯈꯜꯂꯝꯗꯦ ꯏꯃꯨꯡꯗ ꯊꯣꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯂꯣꯏꯅꯅ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯕ ꯐꯥꯎꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯤꯛ ꯇꯔꯟ ꯑꯃ ꯂꯩꯕ ꯍꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯕꯤꯕꯦꯀꯥꯅꯟꯒꯤ ꯑꯣꯏꯅꯁꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯇꯥꯕ ꯁꯨꯝ ꯆꯨꯝꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯅꯤꯌꯥꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏꯗꯅ ꯈꯟꯈꯤꯕꯅꯤ ꯋꯥꯈꯜꯂꯣꯟꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯅꯤꯌꯥꯕꯨ ꯄꯨꯔꯒ ꯃꯦ 2025ꯇ ꯆꯠꯈꯤꯕꯅꯤ ꯈꯨꯟ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯑꯪꯀꯜ ꯑꯟꯠꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯈꯤ ꯆꯍꯤ ꯑꯃꯃꯨꯛ ꯌꯥꯝꯅ ꯐꯖꯅ ꯂꯣꯏꯅꯕꯤꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯅ ꯕꯤꯕꯦꯀꯥꯅꯟ ꯑꯃꯗꯤ ꯃꯅꯤꯌꯥ ꯑꯅꯤꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯅꯕ ꯍꯥꯏꯗꯅ ꯈꯟꯅꯈꯤꯕꯅꯤ ꯑꯗꯨꯅ 19 ꯖꯨꯟ 2025ꯇ ꯖꯨꯕꯤꯂꯤꯒꯤ ꯂꯣꯀꯦꯜ ꯁꯕ ꯃꯤꯅꯤꯁꯇ꯭ꯔꯦꯠ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯈꯤꯕꯅꯤ ꯑꯗꯨꯝꯅ ꯑꯅꯤꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯀꯦꯁꯁꯤꯕꯨ ꯀꯦꯁ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤꯁꯦ ꯃꯍꯥꯛꯁꯨ ꯂꯥꯛꯀꯗꯕ ꯋꯥꯠꯂꯝꯃꯤ ꯀꯦꯁ ꯑꯣꯏꯍꯜꯂꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯁꯨ ꯂꯥꯛꯀꯗꯕ ꯋꯥꯠꯂꯝꯃꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤ ꯀꯅꯥꯝꯇꯒꯤ ꯑꯄꯟ ꯌꯥꯎꯗꯅ ꯂꯩꯕ ꯍꯧꯔꯝꯃꯤ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯃꯅꯤꯌꯥꯅ ꯕꯤꯕꯦꯀꯥꯅꯟꯗ ꯍꯔꯥꯎꯕ ꯄꯥꯎ ꯑꯃꯈꯛ ꯄꯤꯔꯝꯈꯤ ꯃꯍꯥꯛ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯍꯔꯥꯎꯕ ꯄꯥꯎ ꯄꯤꯈꯤ ꯃꯈꯣꯏꯒꯤ ꯑꯄꯤꯛꯄ ꯁꯪꯁꯥꯔꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯔꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯕꯤꯕꯦꯀꯥꯅꯟꯗꯨ ꯑꯄꯤꯛꯄ ꯑꯦꯐꯔꯠꯇꯒꯤ ꯍꯧꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯛꯁꯤꯟꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯃꯔꯣꯝꯗꯗꯤ ꯃꯅꯤꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯃꯄꯥ ꯄ꯭ꯔꯀꯥꯁ ꯄꯥꯇꯤꯜꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯧꯁꯟꯕꯤꯔꯣꯏ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯃꯅꯤꯌꯥꯗꯤ ꯃꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯍꯥꯏꯗꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ ꯍꯥꯏꯕꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯦ ꯃꯆꯥ ꯑꯃꯁꯨ ꯐꯪꯒꯗꯧꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯣꯏꯅ ꯇꯣꯛꯊꯣꯛꯅꯔꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯁꯨ ꯑꯉꯛꯄ ꯑꯃꯅꯦꯕ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯑꯩꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯃꯅꯤꯌꯥꯅ ꯅꯨꯄꯥꯗꯨꯒ ꯍꯦꯛ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ मादी अैगी इफमदा सीख्रबनी हायदन हायरमे हौजिक्ति महाक्सु उबा फंग्रे मरीसु थमनबा पामद्रे हाय हायबदी मपागी ओइना नुंगसीबदो उदबा मखै मागी सागाइदुनि हेना लुई हायबदुनि पुलिस की हिमित येंगददी मपादुगी माइथोंगदा करिसु असावबा उदे हायरगसु अखोइगी मनुंग मनुंगददी अदुगी मतिक सावरिबनी विवेकानंदगी इमुंगना मनिया मिनुंगसी यामना फजना फंगी अवाटपा नुंगाइतबा लेहेंदे अदुबु मयुंगी असेंगबा मियोइदी नोंगमा नोंगमगी सुम येकनबा ओइरक्लम मसिगा लोइनाना 8 डिसेंबर 2025 ता विवेकानंद मागी नुपी मनियाबु पुदुना मागी खुन्नदुदा मम्मा मप्पागी मनाक्ता अमुक हलखिबनी पुन्ना नुंगाइना लेमिनबा हौनबा हायदना युमदुदा लाक्पा मतमदा मनिया नुंगाइबा फाउजर अदुबु 21 डिसेंबर 2025 की नुंगथांगी पुंग 3 ताबा मतमदनी नुमित्सिदा मनियागी मपा मखुता खुलाई पाइदुना विवेकानंद की मयुमरोमदा लाखी मपादु अदुगी मतिक सावरे हायबा ताकली महाकना मनिया होइदे योबगा मनियासु मपागी मतौदो उबदा पाखतना मपा तमना चेंजनजरखी मपादु सावबा फखिद्रा खन्ना चेंजनजरखिबने हायबा तारे अदुबु लाइबाक थीबदी मपादो सावबा फबदी लायदना चंगझनदुना मचाबु अटैक तौबा हौरक्लमे ममाय ममित्त खक्नतबा कोई मबुक्तसु अटैक तौबा हौरक्लमकी चाइना खांबा ngамदबा मनिया खुदक्तुदा अदुमक लेखिबी अदुमाइना ताबदा थाजबा ngамदबा सिमलबा पाउसे कोइगे थाजबा ngамदबा केस अमखं हाइजनी हाइबदी मपाना मचा हाले हाबा पाउबु कनाना थाजगतु अदुबु केस असिददी तसेंगना मचाबु हातपा ngamba मपा अमा ओइखे अमरोमदा मसा लाइक लाइसुगी मंगाल फंगबा वाट पनामी हाइबसे हाइजनिंगे फंगगसु मैम लेको फतबदी अदो सुमाइना हाइबा तारेको मपा ममा अमा ओइना सेनाबिगदबनी अदुबु लिमिट हाइबा मसु लेरम मदु खंगना चक्कदबनी वरी से ताबदी यमना नुवाइते हाइबा तारे आइदि नुवाइतुसिना मसागी मचानुपीदुना
नुपादुगी मयumda चलगा नुआइना लेरी अदो खुदक्तुदा नुपादुगी युमदा फौरमगदबदुसु येगो अदुगा सोमदना मु पाजे होगी अइदि अदुनि अइदि अदानि सागैगी अदु चावरे अदु पी हाइदना खल्लिङाइदा मसाइगी नुंसिगरबा मचादुबु हातपा ngamiबिनि अदुदा नतना मागी मसु अमसु मागी मचानुपिदुगी प्रेग्नेंट ओरगा लेरी हाबा तारे दो अदुसु याउना हातोपिरे अदो सिगी मतांगसिदा kai haningi mayam de adum comment haibiramo ayo redi kai haidu no khonde mayam adum comment haibiramo do asigum no wari se khoi ne khoi gi channel da hapcha matam da kana gumam tagi humda sokata ba madi kana gumam tagi humda lana khan bagi wakhalon da hapcha bam tale je di soi ki lan ki ro ga su mayam da sum su sui dina ngak be gani sigum da nungai nungai ba wari mayam ma tabining ba le ba dar ga su khoi gi channel se chambi do na wari no no da halak pa ngai do na leibi hapsi tham jage do ga ai marak da su panjaram gi hana khoi gi channel gi maming se rr story ha da na le ram ne do hojik ti taviu story ha da na thok chare अदो मैम अदुम यूट्यूब ता चंगागा सर्च तौनिंग बतारगसु ताबियु सॉरी हाइदना सर्च तौबियु अदुम थोलाकनी हमसे थमजगे अदुगा ngasi gi warisi mathang sidalo senjare mathangi wari damu मैम पुने थेंगनरसे मैं फरे